Putin arrest warrant pikre. International Criminal Court na Russian President Vladimir Putin bu arrest warrant pikre haina official report amagi matungin na phongdokle. Ukraine da sathariba lana sida war crime sathai haina maral siraduna Vladimir Putin gi mathakta International Criminal Court na arrest warrant issue tawkhibane. Nakal amarom da Russia gi maikei da gide International Criminal Court na piriba arrest warrant issue adu wahan thok laitaba mani haina kanna yaning da ba utkhre. Russia na de makhoi gi lanmi sing na tamthiba thawong sing sathai haibase akan ba mawong da yaning da ba utkre. Ukraine da Russia na satharaki ba landa sin bagi thawong ase chahi ama mapung phajilak le. ICC na Putin bu unlawful oiba activity chathavaga mari lainana chingnavadagi arrest warrant adu issue tawkhibani haire. Putin na Russia gi billionaire sing da sendong gi wakhal dagi laibak ning bagi wakhal na mangoina na ba appeal tawkhre. Russia gi President Vladimir Putin na sagol sel numitta laibak asigi billionaire sing da sendong gi wakhal dagi laibak ning bagi wakhal na mangoina na ba taksin khibaga loina na nongsup lom gi athing basing mayok nari ba laibak adu ge economy bu ngaklo pi na ba madde phagadan na ba marai bak to waina invest taw na ba makhoi da khangan khre. Hauki ba chahi gi February kun mari da Ukraine da Russian troops sing thaduna landa ba horakhi ba dage ahan boy na Russia gi business elite ta masamak yauki ba function ama da wangang laduna Putin na haike. Madudi makhoi gi thodang di supna gi sel tan ba khak natte tawigum basung khunai busu support pi ba si yaure thodang masak khangba entrepreneur hai ba si Russia gi aseng ba citizen ne asigum ba citizen na laiwa ki problem sing khangi amasung laiwa ki interest ta thabak tawi haina mahak na phongdokhe. President Putin na makhata na haiki madude thodang masak khangba aseng ba Russian citizen oiriba entrepreneur aduna mahaki asset sing mapan da losin ba tawde. Makoina ikoi gi laibak to ina sel thada yamade makoina mapan gi authority amatage mipan tangduna laite. Mahak na worker sing bu yengseliba entrepreneur sing ge mission bu thagat khibage makoi gi talent sing supna gi sendong tan ba khakta season na bagi mahutta miyam gi aphaba tawbuda su season nagada bani hai khe. President Putin na wangang khiba Russia gi business elite ke mitin naduda metal sing banking amadi fertilizer na chingba makhal kaya gi interest sing ga mari lena ba billionaire sing wediba Oleg Deripaska, Vladimir Potanin, Alexei Mordasov, German Khan, Viktor Beselberg, Viktor Rasnikov, Andriy Mesinienko amasung Dmitry Mazepin na sarug yakhe Putin na haiki madude laibak adugi miyam gi punsige quality masak thokna phagaran gadaba hena dynamic oiba economy ama karamna sagat kadagi haibagi matangda mahakna makhoi gi midyang sing adu khangba pame. Mahaki warol adubu Tilliba sing na taramna oglabasu mahakna Russia gi khwaidagi hena ina khulaba miyoi sing aduda makhoina laibak adugi hojik mathau tariba sing adugi maramda hena khanba mathau tai haibage akanba message ama pikhe.